Mayam Mukhrumjari Doming Biodiversity Impact News ni Manung Hutna ki tharomda Ksh Premchan Mayam Utaram Nokchari. India ki Home Minister Oiriba Amit Shahana India Pumbada CAB Chana Hangani Haina Yamna Kuki Mia Mamangda Guwahati Pangtok Padum Laba Nedagi North East Development Alliance ki dum laba Bifam Amada Manipur ki Miyam da Maru ina Kuki North East ki Miyam da Sokan Batodana Haidiba CAB Citizenship Amendment Bill asi Parliament Putuna passed or Gani Habi upon Pondokiba Madi Manipur ki Chief Minister Ningthouja Lancha NRC su Manipurda Tauhana Bagi Wapamama Center Takchilagani Habi upon Black Pasida Manipur ki Miyamna Haiba CAB Amadi NRC Tasenamo Pamlabra Haibagi assume Bahiramasi Matanga Manung Hutna Kanaba Nasi Impact News Ksh Biodiversity Ahan Maktada I hek yet a Pambiriba say BJP Manipur Pradesh Biodiversity Shelgi Convenor Oibiriba RK Somorjit ni Tautam Okshari. Aduga Matanga Election Biodiversity Northeast Forum for Indigenous People Haiba Kogi Manipurda Madi Tungan ba Northeast ki state singda CAB Chanaba Yaroi Hare Chanchan Kiba Tungan ba state singa Sigi Lup Kiana Punsilaga Semba NEFIP ki President Oina Kalaba Kogi Oja Ningthouja Lancha Oja Sutaram Okshari. Aduga Matanga Election Biodiversity Manipur Pradesh Congress Committee ki Kogi Spokesperson Oibiriba Bupenda Ningombam Bupenda Sutaram Okshari. Ay ahan ba question se Oja Lancha Hana Laksage. Oja Kogi CABC Manipur Chana and Bayaro Haidana Kogi Awang Nopok Namdam ki Maru in Manipur Miamna Kongjang Yam Chanda Tuan ba Kogi agitation Tawna Asokupan Nankiba Yam Lakre. Adamasi Lay Matunda Hausikshu still Kogi Union Home Minister Amit Shahana Hariba CABC India Pumuda Chana Halaga India yung pani chang pamiyam singasi taktokani adubu North is a Sokaloi Manipura Sokaloi Haiba Sumlawa Home Malay. Ada masida maru ina kogi CAB gi iho hoba sida main pek tholakre main pek tagi NEFIP lakre awang problem namge ba chawbu lubu malakre masida hoji ma kogi Home Minister na thambiri ba opam masida kai thambini nyoja. Tasena ahan bada hojike Marishuba conclave habatare Northeast Democratic Alliance BJP Nedagi kogi conclave sida Honorable Home Minister na thambiriba Amit Shah na thambiriba wafam ase miyam na tabadari yam na nungaiba haidi ba CABC sanaba matamda inner line permit ka not in conflict masiga yetna roy masiga mukna roy haibagi mong da mathame. Second one is haidi ba ji chanarakpa matamda Article 371 masiga su mukna roy yetna ba lai roy haibani. Aduna side gi haure adum khana ningai oribase masai da aduga amarom dana Northeast ki culture identity and custom mayam sing ngak tan thamni haibani yam seng ba wahida haiba taragadi madugi haiba pot asiga aikoi da awang mongpok ta natna India da lairiba mitop changsi laiba immigrants sing ase loina muktak thokani haibagi wafam amga palle adu oiba taragadi Haiba mitop loina takthokani haibasida aikogi double standard oiba munna khandaragadi haiba wahang ngangi basinga se aikogi tasengna masigi wahan thokse kumna naina bataragadi aikoina khanthningai oribase kai karino haiba matamda inner line permit pallibasina attempt oribadi awang nopok lamdamda lairiba indigenous people gi marakta inner line permit enjoy tawdaba masigi makhada laitaba indigenous people sing aduga inner line permit ki ngaklo haibatare masigi control makhada hingjaba kogi state mari haibatare Arunachal Nagaland Mizoram aduga sorry ahum Arunachal Nagaland Mizoram sigi context da yeng kan aikoi si divide tawna hotnarakpani na aikoi da khalle aduga ani subada Article 371 higher so there are certain states like Manipur da hairaga aikoi side da lehori ba mayai da lehori ba se Article 371 ge kari kumbam ta enjoy tawde Assam tawde Tripura aduga other states sing da sumasigi impact like tabani adu luri badi indigenous people sing say inner line permit na Article 371 na tapna divide tawna bo hotnarakpra aduga akon bada mitop sangne ibasing ase loina makhando kani haira kanda hojik NRC da
40 lakhs ki manung da hojik 19 lakh something thousand something 6,000 something masida handagre 19 lakhs si da handaba matam si da mayam haire okay NRC gi concept yam phaje but NRC masa mak che tool loina season kanda masida tangkhai ama immigrants na tena khandu hore अखोन चिंगनरी बसे यामने फैक्ट नि मरमदी नगोंग द अदुगा नगोंग डिस्ट्रिक्ट मनुंग दे हेक्ति येंगबा मतमंगी नगोंग डिस्ट्रिक्ट द येंगबा मतमदा मतमदुगी नगोंग डिस्ट्रिक्ट हारम बा हजिन तमना तमना खाइदोख्रब मतुंगदा नगोंग डिस्ट्रिक्ट सिदा अंगकपा फंगना अखै बांग्लादेशी माइग्रेंट सिंग से लै मरोइना कार्बियांग लोंग द 1947 द 30% गी सॉरी 90% गी मथक्ता लैरंबा कार्बी गी अखैगी प्रोपोर्शन से रेशियो से हजिक्ति चामगी मनुंग द कुंथ्रा द हंथरा इनी चामगी मनुंग 90 ओरंबा 1947 द ओरंबा कार्बी सिंग से ngasi चामगी मनुंग द कुंथ्रा ओरबनी सुमाइन तौदना दिमासा सिंग सुनी सुमाइन तौदना मोरान सुनी मोटोक सिनु मिसिंग सुनी सुमाइन लेरबा मतम सिदा अखोइना हजिक पारिबा अपुनबा अखोइगी नॉर्थ ईस्ट की करोड़ मरीगा से लाख कुंथ्रा समथिंग खरे हेन बसिगी मनुंग द मयामना पारिबदी total population che de facto reality da magi asengba reality da uba taragadi aikoi gi population che 5.6 na project tawre indigenous people gi population na 1.8 to reduce tawre aduna hojik la iba poti kaino haiba matam da hojik ki honorable home minister na hairiba masina CAB sina impact tawroi haiba se tasingna mi amada na khongsu kaktat ke na khuchu kaktat ke sidi siroi haiba ga chapmane aduna loina ma kakhraba matung da hojik la iba poti kaino jiri bam da sero da saito na nganu kon da leiba aikoi mitop changsil la iba mayam sing se mayam loi uhoba ngakta ni kar matam da changa ki kamai changa ki okay moi si naturalize tawre aduna ngasai home minister na paliba mitop loina tanthokani harga mitop singi manung da amuk religion the basis or the theocratic state tongna aduna amuk CAB gi posil akande ngasagi sangai iba mitop singsi da amuk Hindu natraka Jain natraka Buddhist Christian di akoina lagani aduga Muslim gai di yaroi haidana secular India ne na haiba India gumba democratic country amada religion da lining the yumpham or kanda mitop singbu khaidu akanda aigi convenience da natraga power pining iba mayam gi convenience da mitop khandok ba haiba se vested interest khara lairam gani aduna aikoina taseng na thaji jadi badi kaino haiba matam da masi karino haiba matam da demographic hierarchy ama Hajik Kashmir ke Article 370 lokthok pamatam da UP da Central India da natraga atop Hindi speaking belt lawi akoina moigi lam da chatkani moigi nupi sing logani moigi lam leiba yadani na haraweba adu aitadi expansionist tendency se Hindi speaking people sing sida hajik su leiri haibaneba aduna laiba poti kan not only that demographic change sama lehenna bagi haibadi missing gi phuruk ki oiba akoida leiriba saktam ma se masigi akoigi taseng nama landscape ase demographic landscape ase honghal lakanda aikoi gi hana leijaba kambu sidigi kona sangak settlers community hai aikoi gi english ta aduna madugi waklama aikoi si missing gi lana ma changjel akanda tripura dongna se RN Rabina Tripura gi case ta hai gi bam lai ngasi Tripura da tawri ba se north east state khudimok ta reflect taw gadongni na mam sana pan ba leiri when mana kanoda IB da lei da aduna luri ba poti madugi poch hojik aikoi si apply tora bra after Kashmir north east ta hore hojik aduna ngarang si lae la amatung ma express story now it is confirmed CAB se introduced or ni akoi khange aduna miyam na aikoi gi mark da khena double loin thamakan da hojik ti awang no poklam dam gi CAB de active oina sen ki ba meghalaya gi komso nagaland gi JCPI then Arunachal gi akoi United Arunachal Indigenous Peoples Forum Assam League of Aborigines Rights Movement Tripura gi TSOS haibadi Tripura Social Organization Solidarity Mizoram gi Mizo Students Union mayam si pulla kanda akoi si kahta apunba movement nama hojikti lakadawde the decision will be taken soon akoi thuna kohima da akoi movement campaign si gi hawra ani aduna la iba poti kaino haiba hojikti awang no pok punna lep khidawde aduna aikoina request tawjaribadi center na why mapandagi changa iba mitop singa se prioritize tawribasi karigino hana leijariba aikoi bu hana kanna bu hotna dana karbi bu natuga naga community bu mizo bu meitei bu natuga any community mayam sibu aikoi bu kanna ba hana hotna bidana aikoi bu phawraga thammaganda aikoi gi marakta mitop mayam lehelani masi lehenba yahani harise masigi chapchaba motivation se karino aduga aikoi busu kanni haibam so hairiba aduna yamna self contradict tauba double standard oiba sida miyamna thajabiba maduda miyamna thajaruba haibase
तसेंगनमक अखोई वाहीद हारगा चैस्रा अदुगा सनरेंबिगी वारी तादन तोकनी अदुना अखोइना थमजनिंगी वाफमदि कइनो हाइबा मतमदा demographic hierarchy da hana leiba mongoloid natraga awang no poklamdam gi miam sibu respect to bigi mohutta aduga multiracial structure of India se India gi demographic landscape ta leiba South India gi Dravidian sing North India gi Aryan sing aduga akoi sida leiba Indo Mongoloid sing natraga Tibeto Mongoloid sing asigi magi culture respect to bigi mohutta asuk yamna leiba mitop sing ase on the basis of religion 19 lakhs Assam khakta da puthorei ba 19 lakhs hai masigi manung amuk su Hindu chappangai di khatu hodori Jain chappangai khatu holo kan kaya lem hodo adu aitadi North East immigrants natraga mitop haibasigi definition na se 100 ki CAB se kari gumba 1955 ki third schedule da yauri ba pot se hongdok ki ba taraba tasengna visa yaudana passport yaudana changa ki ba mi singa se leiba yaroi Karigumba moina chahi tarama thoi suba taragadi naturalization process khanaba yai haibadu su tarukta tension le that means namdana le ni haiba taragadi awang no pok lamdam gi context gi yeng ba taragadi mitop haiba definition se taseng namak constitutionally CAB se reform to ba akoi gi reintroduce to dana masi chatna gi ba taragadi mitop se lairaroi haibane define to ba yararoi maram di mitop haiba se akoi North East ki context di forever yararoi adrugi amuk pressure me amam lagtana another religious group me am si yahan gi batarga di immigrants sai se world ngasi Donald Trump na European countries me amna mito me am changjal lakpi asugam na wari ba se masigi definition se lairaroi aduna mayam da akoina khangjin gadabadi center da akoina fazana hai ho changi being Indian akoida article 14 gi matungina aduga hojik laidiba yamna unconstitutional oiba mawong da chathara iba haidi secular India da kamai tawdana religion da decision ama lawrka doina religion da yumpham oirkanda aduga kamai tawdana article 14 da akoi myam che equality ni akoi si tasena amaga chap manaba thong manabani hairkanda akoi gi kano se akoi gi laujari ba kholau asukuina haijiri ba pot ase masi tabidri si kaigino why center na North East hanjan lapthok na bohon ri basi kari gino masigi distancing sina sum handle pa taragadi NEFIP na harba at last akogi alternative laite we have to take our own course of action haidana akogi oiba action na lorpa tabani aduna world gi oina UNDRIP gumba andrip kumba laidna 2007 da passed oduna indigenous people se masi kangani haiba matam da India da indigenous people laite loinama indigenous people ni haidana define tawrakanda North East ki contactor samam na hanbe yaroi North East study it is very clear kanana indigenous no kanana non indigenous no haibase fasna khangbani na masigi project khanda birakanda masi soidana reconsider tawbinaba NEFIP na su aduga lairiba awang no poklamdam gi aduga Manipur gi maroina man pack na hogiba movement na se masita sengamak amuk hanna makha samtana haurakanda handak lakadoriba step achidagi okay if moina ngamdana pass tawbragana akoi kadobani haiba wafam du yona akoi hoji khanaba matam oire na thamjani yam maja habdi akoi gi India gi manung dala riba tungan ba yelhomi singa si hana kanbagi thabak khoi chakatri ngai da pahutri ngai da atopa papalam dagi lakpa khoi mitop sing miancha sing hana kanbagi thabak pakharak liba asigi nung yoiba wahan thok makoina khalliba makoina thamli pandam masik kari no haiba du yan ma chaun hangbe ba wanga ma oire haiba phamduni ai makata na Congress ki spokesperson oiriba Bupenda laksage Bupenda khoi gi mari shuba khoi gi neda gi conclave ta khoi gi North East ki leriba tungan ba chief minister singi ma khoi gi speech pirak pa matam da Nagaland ki chief minister oiriba nephew reo aduga khoi gi Mizoram gi Joram Thanga aduga Meghalaya gi Konark ke Sangma makhoi sing asina ukhalakpa matam da CAB si Manipur chatnaba matam da natraga tungan ba leriba khoi gi North East ki state sing da chanarpa matam da demographic ko ba yamna achau ba ahum ba lakani aduna hai ba CAB si yari makai chana hanbi kanu haiba wafam asi makoi na pukhalaki maduda koi Manipur gi oriba chief minister saruk yakhi du mahak hari ba CAB gi matang da masigi mayokta wafam amta ngang hi ba laite masigi matang da koi gi tungan ba state sing asigi chief minister sing sina pongdok liba si masigi marom da kari liba yabage aduga koi gi chief minister no hari ba CAB si mahakna BJP party oi bagi support tawbagi hai dribra natagana masigi marom da kari liba yabage haibadu koi gi Congress ki koi gi spokesperson moina matem da thambiu BJP hai ba
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕꯁꯤ 2015-16ꯗ Citizenship Amendment Bill 2016 asi introduce tawdringaida matam adugi Home Minister Obiramba Rajnath Singh ji na introduce tawdringaida 2015-16 da notification thoki adugi central government gi notification aduda makoina 2016 da citizenship piningi ba kanglop community sing du except Muslim makoi sing du da moi ase kariguma sanga agadi hana moi da piramba dandi haibadi illegal ne haina hairambado madu illegal oiraroi haibase moi bu exemption tawbagi clause ama notification 2015-16 da thokiba haibadi moi 2015-16 dagi hauna moi citizenship amendment bill ase house introduce tawdringai di hauna moi technically administratively executive decision lauraga moi thabak pakhat khare haibase masina sakhi ni haji akoina yengadori basi akoina hajeningi basi only one question le citizenship amendment bill asi sana gadra sana roidra BJP gidi hawbadagi makhoi gi manifesto su under 2019 gi su mayak sengna yaw khre maram di akoina sarkar paira gadi suksoi soide na masi chana gani various congress party gi di Sri Rahul Gandhi masama imphal la ame hairaga amorak hana reiterate tawkhre madudi congress na leri khoi citizenship amendment bill ase suksat chan haloi haidana aduna masigi matang khoi clear cut decision neba congress ki masigumba north east ki indigenous people muthan nabo honaba bill masigumba bharat ki संविधान na yauriba article 14 right to equality aduga bharat haibasi secular state ni hairiba maram de khoine yengbigide bisi kesavananda bharat ki case haidana supreme court ki judgment amalei aduga loina na minerva mills case haidana masigi ani sigi supreme court judgment ani sida haidi madudi bharat ki parliament ngamme haidana kogi constitution se amend putawba yade parliament has a limited power to amend haidana under article 368 se maram di karigino haibada ai khoi di yaujari ba khoi gi preamble su yaw kriba 1976 ta constitutional amendment tawga injure su taw kriba maru oina secular haiba wai se akoi secular haiba wai ji preamble le yaura bani masi gum preamble le yauriba masi bu amend tawba haiba sidi ai khoi gi संविधान की basic structure thugai bani basic structure se thugai ba yadi haidana supreme court ki judgment ai na hajik panjagriba ani de yaura bani ba aduna BJP na tawri ba se sum akoi gi north east le riba indigenous people si makhoi na tawri su namthabudi la na hajik hangadori ba se the question is on our primary existence with dignity that is the question neba haji aikoina yengadori basi makoina 2014 da matamdugi prime ministerial candidate masamagna chali haraga Narendra Modi ji na haibirame khogi sarkar lagadi illegal bangladeshi mayam ama foreigners mayam law langthokhrani haidina detect tawriba deport tawriba makoi million kaya no bangasi adubu matam amada in terms of lakhs of akoi illegal Bangladeshi lai hairambado ngasi di hardly 19 namuk lae 19 sida kaya na sumibno sumdabno aduga asumbana amuk sigi akoi gi NRC list de yawdo kongai amane adu akoi na haju yengbigadu si ngamme haiba matago makoina kariguma parliament da makoi number lok sabha amasung rajya sabha da lai haiduna nampu da pass tawre nahamuk su lok sabha da makoina ngamdana pass tawkhra na rajya sabha da akoi opposition like minded secular parties mayam haure hairaga maduda at least rajya sabha bukta masigi bill se table ta hon gideba adabu handak makoi gi su hojik makoi gi hindut ba oiba RSS na hojik Sri Raj akoi Amit Shah ji home minister na haidring aida numit kharni gi mamang da koi gi newspaper national newspaper lakpada RSS ki Guwahati da gi hairak khreba madam adudi ai koi suk soi jode na masigi government sina reintroduce tawna ba hona hangani haibasi adra masida ai koi ni yengadori base subna gi ai koi na dharma satpa muslim amabu moina lokthok pire hairaga sattaba mayam amana hapjan biba masidani article 14 su kairiba aduda loina na aikoina yengdawri base makoina karigumase bill sina nampuda moi number leina pass tawrga su aikoi court sakani judicial review haina leiri adubu aikoina yengdawri ba wafam se hajik yeng se ba citizenship amendment bill ase sumna gi citizenship amendment bill hajik oidreba moina hajik thangalai ba matam si NRC ki list thola kandane ba hajik su supreme court ta constitution bench ta article akoi gi citizenship act 1955 amend tawkhra matung da 6A hairiba asam gi oina asam accord ki matung da insert tawriba 6A si da assamese kana no haibigi definition se maji hojik su constitution bench ta discussion tawriba supreme court ki judgment yet to come neba
अदो हजु अखोइने येंगदौरि हजु अखोइगी ऑनरेबल चीफ मिनिस्टर ना हाइख्रे मरम अदुदि मणिपुर कैबिनेट ना अखोइदि एनआरसी असम गुंबा एनआरसी चननब हाइख्रे अखोइगी रेजोल्यूशन लौख्रे अखोइगी कैबिनेट डिसीजन लौख्रे हाइदना हंगदौरिबदि मसिगी मतंगदा आई मयामदसु थमजगे मयांगी ओइना सुप्रीम कोर्ट की जजमेंट अनी लै फर्स्ट याम मरु ओइना असम पब्लिक वर्क्स वर्सेस Assam Public Works versus Union of India haidana handaki 13 August 2019 da Supreme Court ki judgment thokre Chief Justice and Justice Farinda akoi Nariman ga loina madu ki judgment ki order do pabiu madu da mayek la ne yauri maram dudi Assam da tawri NRC se kari maram da gi tawgrino haibase Assam da Supreme Court na intervene tawchalai ba Assam gi oiba moi gi NRC haibase akoi na NRC tawgi hairgadi Citizen अकोई रजिस्टर रूल 2003 हाइदना ऐसे भारत की सिटीजन नहीं ऐसे भारत की सिटीजन ओइबगी आइडेंटिटी कार्ड से रूल्स 2003 हाइदना अदुगी रजिस्ट्रेशन एंड सिटीजनशिप की अकोई आइडेंटिटी कार्ड पीनबगी रूल्स 2003 हाइदना लै मदुगी रूल दु दाइ कोइन रूल 4 हाइदना म लै रूल 4 से भारत पुरमक्त चनगदब रूल ने अदु असम की रूल 4A हाइदना मोगी डिस्टिंक्टली असम की ओइना NRC असम की ओइना रूल 4A हाइदना काप तौरगा थमदोखरेबा करी की मतंग दा कोई सिटीजनशिप अमेंडमेंट 1985 मतुंग दा असम ngasi NRC हाइदिबसे असम में कोर्ट तौबदे नतना भारत की कोई संविधान लेरिबा सिटीजनशिप अकोई एक्ट 1955 to 1985 दे अमेंड तौथोखरबा मतुंग दा मसिगी NRC की असम से कोई कॉन्स्टिट्यूशनली ओइना तौबा यार इनेबा मदुमाइ तौरना कोइना हंगदौरिबसी ngasi manipur da karigum NRC sanna ge hairgadi kari karma basis ta kari karma rules ta akoi follow tor ka doina maram de akoi na hairi base year 1951 uhen biona 1951 gi matam du da leiramba list mayam do kwai fast ta district magistrate khuni mungna puthorak pham tho eba masimak asam su tho iba aduga second point da mayang gi oina asam san militia Mahasangha versus Union of India haidana Supreme Court ki judgment ama 17 December 2014 da thokiba masi ki judgment gi order ani se masi fajana full pages amana 21 amana 70 pages kaino dagum tawi masi ki judgment ani se fajana paraka na khoi NRC Assam da tawi se kari marangi no even ai khoi gi si ki judgment se Assam San Militia Mahasangha versus Union of India se fajana yauri Treaty of Yandabu Assam se India ne Annex tawi haibo hai simak sigi Supreme Court ki judgment sidi yauri akoi na jibda pazari sidi history book tane ba sidi Supreme Court ki judgment ki order sidi yaurab ne khoi ki kamai tawdana akoi ki Assamese haibo se lakhibano masigi problem si akoi ki Burmana Assam se British ta pithoba matungda madugi history book ta masigi Supreme Court ki judgment sidi yauri aduna mayam gi damakta ngasi ki sigi judgment ani se amana 13 August 2019 da thokriba judgment do parakanda Assam da chanariba NRC gum tawge hargadi adugi judgment do pabirkana khangani ba aduga akoini yengdo shi haji 19 lakh se NRC da yaudre 19 lakh se da muslim na kayano muslim na tabna kayano muslim na masing yamaktar dadana citizenship amendment bill se amung lahan ga dawri bra haibgi question se masisu mayam na jum haji wari tawnari ba akoina hangado shi citizenship amendment bill se suksoi soi dana moi handak la ani haibase party BJP party ki di mokoi di tawdaba yadra mokoi ki karma amaneba adu Congress party ki di masi chana handa bai base ai khoi ne hingi khai ki di masi ai khoi ki karma amaneba masi da ai khoi ne khenari base adu ko ai yam Congress party na ten tak na 10 second da nedagi round mulak se haitare akoi matam se khuyong no bai tare amaga nangna bugi sang se khara longa dragadi कोई कांग्रेस की मकई की हाइब्रिड से कोई कांग्रेस की ओइनदी CABSC टोटली हाइब कोई बिल की मायोक्त लेरी अदुगा BJP ना करीगुंबा कोई नंफूदा पास तौरलगसु कोर्ट चकनी हाइब फमदुनी आई मखाताना तमो समोजित लाग सके तमो साइकी कोई NRC जो मुक तौना बायना कोई सेंटर तक्षले मु हाइब अदुगा CAB सु मुक ला अनि ना हाइब मरुइना कोई Home Minister Wariba Amit Shah na phongdoki base akoigi Manipur amadi Manipur yama notice singda akoigi CAB na sokhaloi aduga ILP gumba 6 schedule gumba article 371C gumba se sokhaloi haibani adu Manipur gi oinadi akoigi saruk cham thokpagi saruk marfu daraga nithoi di chingdani laise aduga saruk nipan amana akoigi beli hujik koi Meitei nam tare mafam sini hariba mafam sigi manung dasu amukasu amuk अखोगी वेटलैंड सिंग अदुगा अखोगी लौ सिंगुई मफम सिंग तोंगान तोंगान बक काइथोकर मतुंगदा बेली दा मरुइन तारिबा अखोगी मैतै सिंग लेरिसे ओनली सरुक चाम थोपगी तरु खक्तनी अदुबु हाइरिबा
saruk cham thokpagi taruk khaktang sirdi karigumba mapang mi ema ita lak matamda adum leiba yaba masi ngak lau ji hojpawa kemta leitaba adu ngasagi ekhoi tungan bachingi lam khoi 92% haiba tare masidadi khoi 6 schedule gumba adu article 371 c gumba tungan myam leibana khoi mkhoi gi dingak lau dum meisaba adu maruina khwaidagi khoi manipuri maruina khoi Meitei singna haiba tare beli de tari khunja singna khoi miyoi singna mi pai basi khoi ngak lau leitaba sini adubu ngasagi CAB si laktingaida akhoi state sigi oiba hariba beli si hariba khoi lam state sigi oiba ngaklo amadi hana mathau tabra haibasi miyam hangma wahangni kai thamini da mosi matang mosi ngasai ju ibungo na ju haire khoi ranjin na ju haire ai ju ngasai de tari ngaklo haibasi kai de lakata ke bu phibam na matam ne yaraktra kandani jong dhorei miyam si not only BJP na sarkar paire BJP na ujik rule tawre BJP ne ekta masi ngaklo ekta pirani aduni adani haibdugi nakandu natna asai bungo gi point te yauri ba 22,000 square kilometer gi manung sida ibungo na highway be area valley sidadi ibungo na su ubiram gani akhoi protect tawudi laira na ngasi ba akhoi Manipur masa moina Meitei moina Chochanpur da akhoi gi lejeriba khul haigadra lekai haigadra ani du nataba ama ko yaro where sidadi bheng mayam lei len mayam lei even though Lilongdi hudai da bade Islamabad ka usul lei re masigi phibam singji yengra kanda akhoi gi oiba indigenous people gi manung de khwai de gi liren lejeriba Meitei singi and other interest singi yenga kanda se minister na su ngasai gi akhoi chama da north east ta hor ki birang da ngasai gi Ningombam Bupenda na jo hybrid 1980s gi foreigner issue ekta gi lakhi mathang ji Manipur jo adum effect tau gi bani adu tau gi bagi wari haira ga that was very long back 1955 ki wari to kro after partition da Assam dagi Assam oina leramba silatuna Bangladesh saidu oidringe East Pakistan oininge dagi hauna lakhi badagi horga akhoi be area sida sigumba mafam marang khang da demography nature se kaira ga dum lakhrabane habijimandi ahame da koi loi yan bataiba is not blame to anybody games nataba adugi matung da lisang chinna laiba sarkar dudi akhoi gi su oideba I should not challenge to Congress or anybody but laiba question di aduneba aduga CAB gi matang di mu ranjin haiba du da aisu yaje luri badi CAB gi matang se Amit Shah ji gi damakta in defend tawni na as a spokesperson on haijeri bati 1947 gi partition matung da certain area khara lejari ba leiriba sida leiriba certain Indian singji bu torture taruga drown trodden tawdan huji bawa lakiba singje Congress party gi matam da Sri Nehru na 1955 ta lakiba du da gi ngasi bawta awana lebidu yengaga adugi lejari Indian sing mainly akhoi na Islam country are karai bukhang nei dharma dangak da base da one the Islam country are kadi Muslim gi dharma chatpadu Islam country hayaba asida chali di Hindustan are kadi Hindu dharma chatpadu pulap tu leita di we have the right to secure and accept the sovereignty of the Hindutva hai na ta haijere ge mayamna he khaiba kanda RSS ai ne he khai RSS is for Hindutva haibang akdal the Hindustan da lebe mi singi haibani not only Hindu ka natra lining lai chat ki din natra ki adu gum sing du yengurga relief khara chahi train thoile ramdo tarukta handasi haibani so in the meantime amuchu khallaga yengase akoi indigenous people the Meitei is indigenous people ni hairagadi certain people who are tortured in the state of country of Bangladesh ai uji gi hisab di pa jedra so ibungo akhoi nauna khangabani madi ko chatbani Bangladesh hauji 71 da lerama Meitei population ji decrease tawraga hauji si lising tara phadre ba moi kai chakita gi hat khibra natra tuibra Meghalaya gi dhauki da lerba Meitei jinga si citizenship phangdi line vote line chathung bo phangdri Singumba ki pattern ji am kan BJP na as a whole ne as a nation ne kan CAB se sanabagi mathau du tare haibine Assam gi di
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯔꯟꯖꯤꯠ ꯍꯣꯏ ꯑꯩꯈꯣꯏꯁꯤꯅꯦꯕ ꯍꯧꯔꯒ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯗꯅ ꯁ꯭ꯇꯨꯗꯦꯟꯒꯤ ꯇꯧꯔꯝꯃꯤꯁꯦ ꯑꯁꯥꯝꯒꯤꯗꯤ ꯃꯤꯗꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯌꯥꯝ ꯆꯥꯎꯅ ꯂꯩꯒꯦꯕ ꯃꯤꯁꯇꯔ ꯄ꯭ꯔꯐꯨꯜꯂꯣ ꯀꯨꯃꯥꯔ ꯍꯤꯝꯁꯦꯜ ꯃꯥ ꯔꯥꯖꯅꯤꯇꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯑꯁꯨ ꯌꯥꯎꯔꯤꯉꯩꯗ ꯃꯥꯁꯤ ꯃꯅꯤꯄꯨꯔꯗ ꯂꯣꯠꯂꯤꯕꯅꯤ ꯁꯤ ꯏꯕꯨꯡ ꯍꯣꯏꯅ ꯈꯪꯗ꯭ꯔꯕꯩ ꯋꯥꯅꯤ ꯑꯗꯨꯗꯩꯗ ꯃꯤꯗꯤ ꯑꯦꯀꯣꯔꯗ ꯁꯦꯝꯗꯦ ꯍꯧꯗꯣꯛꯇꯅ ꯂꯣꯏꯅꯃꯛ ꯁꯦꯠꯑꯞ ꯂꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤꯅ ꯀꯝꯗꯧꯔꯤ ꯕꯣꯠ ꯃꯌꯥꯗ ꯈꯔ ꯂꯥꯡꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯔꯃꯅꯦꯟ ꯁꯦꯇꯜꯃꯦꯟ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯔꯟꯖꯤꯠꯅ ꯍꯟꯗꯛ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯦ ꯌꯥꯝ ꯆꯨꯝꯃꯕꯅꯦꯕ ꯑꯗꯨ ꯑꯁꯤꯁꯨ ꯌꯥꯝ ꯊꯦꯡꯉꯕꯅꯦꯕ ꯂꯧꯕ ꯌꯥꯈꯩ ꯂꯧꯔꯣ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯍꯣꯜ ꯅꯣꯔꯠ ꯏꯁ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯦ ꯑꯍꯥꯟꯕꯗꯗꯤ ꯅꯥꯒꯥꯂꯦꯟ ꯇꯧꯔꯝꯃꯤꯁꯤ ꯌꯦꯡꯉꯨ ꯁꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯇꯤꯚꯤꯗꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯄꯩꯁꯥꯅ ꯃꯣꯏ ꯆꯥꯁꯤꯜꯂꯅꯤ ꯃꯤꯅ ꯃꯣꯏ ꯊꯥꯖꯤꯜꯂ ꯃꯅꯤꯄꯨꯔꯔꯣꯝꯗ ꯊꯥꯖꯤꯜꯂꯦꯕ ꯊꯤꯡꯕꯤꯔꯛꯇꯦꯕ ꯃꯥꯎꯒꯦꯇꯁꯨ ꯑꯗꯨꯝ ꯂꯤꯁꯥꯡꯁꯤꯟꯅ ꯊꯦꯡꯉꯛꯇꯦ ꯐꯣꯔ ꯗ ꯂꯥꯁ ꯉꯁꯤꯗꯒꯤ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯃꯃꯥꯡꯗ 15 yearsꯗꯒꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯆꯪꯉꯛꯈꯤꯕ ꯃꯌꯥꯝꯁꯦ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗꯗꯤ ꯀꯔꯤꯅ ꯑꯃꯨꯛ ꯗꯤꯐꯥꯏꯟ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤ NRC ꯑꯁꯤꯅ ꯑꯃꯨꯛ ꯗꯤꯐꯥꯏꯟ ꯇꯧꯋꯦꯕ ꯃꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯥꯅ ꯉꯥꯛꯁꯥꯏ ꯂꯥꯎꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯪꯁꯤꯜꯂꯀꯥꯟꯗ NRCꯅ ꯇꯧꯒꯗꯧꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯅ ꯀꯗꯥꯏꯗꯅꯣ ꯅꯣꯠ ꯑꯣꯟꯂꯤ ꯑꯗꯣꯝꯇ ꯌꯦꯡꯕꯤꯌꯣꯕ ꯉꯁꯤ ꯁꯤꯗꯒꯤ ꯍꯥꯏꯊꯕꯤꯔꯣ ꯀꯤꯂꯣꯃꯤꯇꯔ 300 ꯂꯩꯔꯤꯕ ꯃꯣꯔꯦꯁꯤꯗꯩꯗ ꯇꯥꯔꯤꯕ ꯕꯦꯡ ꯃꯌꯥꯝ ꯂꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯎꯗꯕ ꯉꯥꯛꯇꯅꯦ ꯑꯩꯕꯨꯡꯉꯣꯅ ꯑꯃꯨꯛ ꯆꯠꯄꯤꯔꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯀꯥ ꯍꯥꯏꯅ ꯃꯣꯏꯅ ꯀꯧꯖꯔꯤꯗꯤ ꯃꯃꯥꯡꯐꯥꯎꯗ ꯃꯩꯇꯩꯔꯣꯟ ꯑꯃ ꯊꯣꯛꯇꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ सिगुम एरिया से लाभ NRC से अखोई मणिपुर की याम दरकार ओइरकबा पर्टिकुलरली जीरी देसु येंग जीरी द हुजी खर तौरी बाइदि अमनि अखोई आर्मी सु सुदे लोइ सुदे असोम छोटो बरगा बोरो बेग्रा द नोमगी हिनो होंजल जि क्यानो सिचु खंगदे सिगी पोची यांकन मैक्सिमम अइना हाइब्रि तारगद्रा चही अनि मखाइ द अखोई मैक्सिमम कोगी CSO सिंग तानरगा थिंगबनी tingna live ऐसे क्या हम चाहते रखे वो सिमजु खंबु योबा इंडिया की BSF सु फत्ते BDR सु फत्ते हाउजु जाई मांगाई फोटो वीडियो दिलाइते लिसिंग मंगा लोगनर क्रॉस बॉर्डर से मी लांथोंग ने रेब सि कमाई थोंता सिगुम मयाम सि उरकांदा बिरेना NRC से चटप मथौ ओइरे अखोजु तक्सन जरी अमुसु खो कैबिनेट पास तौरे हाबिदि याय मसिमंग त तौरे त को हेत कोमथु नि हाबिदि अदुदी यारो अदुगा CAB की मतंग सिदी मेनली सोमदे सोलोय हाबि मतंग दि एम हाइजे गेदि ngasi अफगानिस्तान दगी कश्मीर की सरुक खर दगी प्रियोकर कश्मीर दगी लाहौर दगी करी दगी लाइव सिंग से याम सेंगने त हाइने सेब अखोय सोमदे लाक्तेब लामबदी याइको लामगदु मदु लाखों में एक आइदना चामद अनि गो ओइगद्रा अखोय दे रिफ्लेक्शन लाइसिदी इस पाकिस्तान ओरमदगी बांग्लादेश लाकपा ग्रुप सिनेबा अदुना CAB की सि चौरांग ने इंडिया की डेमोग्राफी ददी सोक्तरगस मणिपुर दी सोकने ने BJP अमोइन आइसु मी पाइजेबा वेरेस अखोगी सिदैद मी लिसिंग अम लाकपाइजे डेमोग्राफिक ते याम चेंज नेबा वेरेस UP गुम्बा दिल्ली ददी अदु चंगी भाइजे इसिंग धादब थुम धादब चप मानेबा अदुना खोनि येंगदौदी CAB सनब सिदा मणिपुर दा कया यामना काइनि काइरोइदु येंगना मेकानिज्म हम पुथोक ताएबा अदुगी मेकानिज्म नि कइनो NRC न डिपेंड तौरकनेबा हुजिक मिजोराम दे याम कन तौरिसे मिजोराम की हाइजेगेबा फॉर द लास्ट 50 years ब्लू कौब म लेयेबा ब्लू हैदना आई बेग योर पार्डन सुजेगरे ब्लू से रिकॉग्नाइज तौदेबा मिजोराम ने स्टिल दे आर ट्राइंग टू fabricated from Mizo people, whereas they are also indigenous people. What about them? Adu muidu ji bru hai na body thada dhokre. Even though I think I might be wrong, amabau MLA kavra karum tok thokre asom. Sigi bot lai bese aku ju singa da yarak teba. Sigum mayam si yang kanda ngarang handa kuidri ne 2018 da ada serau kaino sing awaching ida thugairu bada लोन ठोकते बरु इंजा मयाम फायन तौनरी तो अदु भोबो दम एंटी नेशनल ओय अदु हायन तो होनरीबा एट रैंडम दा अदु खुइ पुनो हुमिना बई मतम चंगे हौजी अदु पैनल डिस्कशन कक्तसु यारो टॉक टू ईच एंड एवरीबॉडी कॉलेज दा स्कूल दा संस्थान दा लोइना इमाई बे इंडिया कोन हायरे याय हायरगसु मेनली फ्रॉम 18 to 25 years एज की नुपी अंगांग सिंग लोइना सरकार की थबक तौदी कैसु नतेब असि मोबिलाइज तौरगा सरकार सिदा खितंग मतेंग पांगिरगा पुंझलगा NRC चनबगी नियम लाक्तारगदी CAB की सिगा कराइदा कंट्राडिक्ट ओइदे सि लेनर कंड कोइ हुजिक्तगे होना खोंगचेन मची लांगगा
masi thingoba mayam darkar oiba. I am not defending anybody sarkar ai defend tawagi sunate ibungo ranjina haibasi the yam chumbal ibungo na have the yam chumbal adu across from the party line live point as a Manipuri way tawada mathamti yam leba adu haijal agati sin paning dab su leba ibungo ina khangdaba adu khoi ranjit khangone mauda mau macha singna sawu leyeba ado ai kanano kanado di pallaro ai khun grasu leyeba very recently sahi kunda tasanba angami they are also treated as indigenous people di haireba let us magnifying glass amni ngase are they actually the indigenous people of Manipur sisu leydi leibadi ai ngasi ki topic se de adu irrelevant oi haidi haining de leibadi khoi ranjin oi ne khangam yap leire yam nga je be tamon puntu pe se khoi ki CAB amadi NRC se khoi ki leiri ba yelong missing se kannaba adu mayam na mai leina ba thorang ani khakni haibani adu hojik khwai gi chaun hangli ba hang adi NRC se yamna phaba thorang ama thausilam oiraga su masi karam jathare bi haibaduni Assam da 3.1 crore Miyoi singi manung da ahan bada 2.5 muksi illegal immigrant hai autokim ne madugi matung da 2018 da muk 40 lakhs la ki bani 40 lakhs ta ki handa 2019 da 19 lakhs da khoi gi illegal immigrant hai autokim ne aduga khwai da gi hangbe abo wahang di khoi gi NRC se CAB lakada wo itar ga di NRC to bugi kana ba si kai no hai ba si miyam na hang ngai oi ba wahang amati ojon lakhi bani matang shada break mokse ke break ke matung yam thonjra ke impact news pu meng ta don laibio मैम अमुक तराम नोक्चरी खनम लिबसी मणिपुर की मियाम न CAB अमदि NRC असिबु पाम लिब्रा पाम दब्रा हाइबगी मतंग दनि आई मखाताना उजाला चालक सके उजंग साइगी खोइगे होम मिनिस्टर अमित शाह ना याम मरुइन हाइमसी अवांग नोंपोकिना स्पेशल प्रोविजन अम हापकनि हाइबिरमे अदुगा मरुइना खोइगी मसिगी मतंग से लांगनि वफम सि कइनो हाइ मतमदा खोइगी इंडिया सि सब मानबा कांगलु नमा सब मानबा लो म प्रोक नंबर कोनगनि अदुगा अखोगी जम्मू एंड काश्मीर दगी 370 लथोखिबा अदुगा सुगो मैम सि येंगोर कांदा ngसागी CAB हाइदने इंडिया पुम चनगदबा सुमलबा यामा चावबा चना कांगोन अमदा अखोई नोटिस की ओना तोवानबा स्पेशल प्रोविजन अमगा यौरकनी हाइबसी अखोइना कदाइ फाउ थाजब याय अदुगा ngसागी NRC सि येंगो मतमदा हौजि हौजि तौरिबा NRC जे यामना फजबा कांगोन अमु ओइरगसु मोइन तौरिबा मोंगसिददी इवन खोगी Assam की BJP की member amana fauba pindabagi kholau kya laukheba laikhrabani tongan tongan baluk kya na aduna masigi matang chida chida akoina kadai fauba yengba yabu haiba thambiraja tasena hujila poti akogi constitutional magi se provision people nataba constitution nataga treaty masamak se dishonor tawraba se article 370 haisu adungarang home minister Amit Shah na kumisi madu temporary provision ne hai aduga akoi gisna special provision ne hai okay politics of war city everywhere in the world loin khang luri ba poti kaino haiba matam da Union of India gi authority na yamna toina to pot che treaty na to accord for dishonor to sine world se treaty na to agreement na rule to bani throughout the world hoji laiba poti laiba agreement se Manipur gi maza agreement Manipur gi instrument of accession instrument of accession ni Kashmir gi 370 adugi basis ta laini other live agreements in dishonor to was the hojik north east ki context su Assam Accord ki clause 5.1 5.1 ko sidagi haurakanda clause number 5 asi amaru oe masidani detect tawni aduga moi bu delete tawani aduga moi expel tawani haise aduna masak khandopagi process tu khakta ne NRC cd detection ki phase tu khakta ne now kayam yam na moi delete tawba ngamdori aduga hoji 19 sigi manung da loina mak illegal immigrants na te native people mayam ma soibadagi koi gi khangok da badagi submit to mayam ma su chithari aduna akoi yam sena haja batar bada hoji ka habiri bado hoji yam luri badi akoi sida laiba laiba poshak asida laiba hoji ki situation sida akoi na alarmist hena oirubagi wan na tabida akoi na khana ningai oiribadi kai no haiba matam da akoi na future da NRC la abadi akoi kangani CAB se tawbada kai ta choi akoi NRC na kangani haibase masida ai khudamoina hojik tagi na ai pijage nahana koi ajol da chalu matamda
Aizol gi get the Vaireng ke da Assam amasung Arunachal gi team mi kuntrana saba team ani se pung manga detain tawe hai se indigenous people ngatani ko kari gi detain to ge haiba matam da Vaireng te police na hai se noi Arunachal gi di yare Assam gi di NRC clarification gi letter se yaurokra adugi chedo NRC clarification certificate yaw da gi sangba yaroi haire okay moi at least home minister da amamada hairaba matung da cd adugi NEFIP ki team ni har kana moi budi allow to thajin greba say around 9 pung ahum da Vaireng ti gate tungba sina pung mapan da karim da litam pam ne bas manung da phamma kan all the senior leaders live da akoi tolerate to because moi they are doing their own job adu akoi na sauro ba yadi haidna adu tawri ba se akoi na tholok pa matam su tawre maduda Vaireng ti gate leori se long queue of Bangladeshis act mi chani sahum se ILP phangna bale hoye ado numit mangani suba taruk ni suba mari ni suba mayam do Vaireng ti the police na am pide mam the NRC clarification like but aikoi gi Manipur da halak pam matam jiri bam da di kari gumba makhan gi se kam ta like except Aadhaar card check to banata ado Aadhaar card haiba se assembly da electronic ko gi EID ni electronic biometric size ado electronic ID si yengba matam da electronic ID si gi mi se NRC list ta thok padu da yaw da bra na yengna bi mechanism se Manipur da lai da lai tibra bi gi di lai number 1 number 2 da NRC gi clarification letter ne hadina silchar aside the patient ba certificate ka khang da bam da sigi numa se akoi changba yare hadina SDC na anybody sign to ga tharat pa tar ga madu NRC clarification oidori bra se akoi check to bra but from the reliable sources mapam dura lai hoba security personnel na to ga mayam du gi hangba matam da di every day akoi Manipur gi jiri bam gi thong che lalaga asom da soto bekra da na tra amad lan ba do na taba jiri bam gi thong che lalaga mi humdra di sangye mi humdra di 70 di sangye che mogi report minimum da at least 70 di sangye 70 into 30 ka 2000 something aduna hojing lu report ti okay tan mi ko hojing do we have the mechanism control to no lai da bra luri ba pona masigi mathak ta hana chatna dan lai da ba notification ani khak lai di aduna high ban notification ani si mayam na hena khambire GSR 685 GSR 686 aduna passport rule ga foreigners order ga ani se hojik se kai hatare masida legalize to greva December 31 2014 bawgi manung da changpa mi sing asidi leiba yadani haidana order thokra neba already order thokra ne notification ani se automatic luri live about the CAB ani se handok tra ga yaro dawri akoina move tor padadi ada luri ba poti kai no haiba matam da akoina khanjan ningi badi hojik notice ki context akoina panghai da haibagi wani pangkhan da khanbagi wani aduga CAB na natraga aikoina lamdam sida mitop changakpa matam da mitop singna du kanna ba hotna ba haibase khwaidigi hena unconstitutional oiba pon heba masida chamarak interpretation piragasu masidi prima facie unconstitutional oiba pot amakhakni aduna aikoina haijadi badi makhoi bu kanna ba hotna bada India ki constitution challenge tawba aduga India gi yanaki ba accord Assam accord challenge tawba aduga kana gi interest ta hojik chali bano either north east haiba target India si union ni state mayam gi adu eptadi ai khoi mayam gi apun bu kholao se tabidana mitop mayam gi kholao hana tari be se kari gi no why ai khoi si mitop bla ai khoi ji kari oina khallage adu eptadi leiriba demographic landscape se thugai kanda mapandagi changshal lakpa laiba sinadi colonial hangover lehudana British ki loilam gi namkhai ga changmadu gi mong da hojik su aikoi da interior natraga internal colonization gi mong da mainland India na atop atop lam da gi mitop chang kanda aikoi gi raciality aikoi gi ethnicity je thuga ira kanda aikoi gi lam chi loksal hor kanda aikoi bu thatna bo honari bra ado Kashmir da hangiba will it be a genocide hai se aikoi si su genocide se Andaman Nicobar da Bengali myamna Madraji myam changchil laga tawba sumaina north east su aikoi se genocidal oiba adugumba future amada lead to badoribra haidana akoina hangbo wangsini ada matam chupada akoina CABD akoina khanbada NRC chamrak torsu akoina ningsanggadabam lai hojik Nagaland the restart of indigenous inhabitants of Nagaland RIIN aduga asumna kanda maintain Mizoram maintain kano akogi bill of maintenance of household register tongi hadana hariba Meghalaya the PRC the permanent residential certificate se akoi side am line khalle but NRC tawba taragadi PRC se hana tawba tae
who are the permanent residents as a hana kangdok patai NRC tawjunga da maram aduna tragadi hajiki sumaina maneuvering torkana manungda loinum on gibasne kana roy adam batam chupada CAB said it will be detrimental to the very survival and existence of the indigenous people of the northeast aduna akoi Manipur gi context asu northeast gi context asu ngasi hajari sadi haji ji bam choto bekra natra kaino haise sabchan chinglan tholpada ningthokong tari ad masidal angbodu mi mem se kaya no mem khandana yembiu aduna yamna luri badi sigi kiraba tanja sida aikoi masen habi kiba dumaina irrespective of aigi affiliation aduga aigi kanomi amdu loina mtu okanda yamna pragmatic analysis akoi puna hona mina bagi mathau tai haibani maruina akoi ki changak liba mayam masi thingnaba akoi ki tongan tongan ma thorang kya amasu akoi mathau tari makhatana ai Bupenda laksage Bupenda ngasai akoi ki amisana hariba akoi ki special provision je masi pirak taragadi congress na ngasai ki CAB mayokta lip kaniga haibasi handokpi ki doribra natragana CAB asidom khoi lohokri bhawa dom laiga doribra kai thamini te tang thambiu Congress ki di hawbadagi na loy bhog masibu makar ki citizenship amendment bill north east laiba indigenous people bu akoi gi lotion na ba eliminate tawna ba honar ba bill ase akoi suya ya bang amoi haibasi le khoi gi lengdraba stand amane ba Hajai koi ni yeng biga doi say provision ama laga su ya roe no sigum makhal gi amendment maram de karigi no hai matam sida BJP hai ba party asi gi manifesto da mai ek lana idana leirabane ba 2019 की इलेक्शन लाक्तंगाई सिदा पार्लियामेंट दाई कोई मैम संगदना मसिगुम बिल से तौदबा यादे तौबिगनो तौरो तौगनु हाइना हाइना मखोई ने इलेक्शन की मैनिफेस्टो हापसलक पाइबसे मखोई की एरोगेंट ओइबा मदुगुम्बा अखोई की लोकल कम्युनिटी सिबु यंगबिदबा अदुगा लोइना लोइना मखोई ने हाइदिबा अमित शाह जी ना Article 371 is sujok shoina. Article 371 hai base sumne ki notice khate ki nate ba Article 371 hai be main article city Gujarat ka Maharashtra applicable hoiba and Article 371 D hai be city Andhra Pradesh de applicable hoiba Article 371 E rasu Andhra Pradesh de university established owner bi madugum Article 371 da mayam am leiri ba aduna Article 371 lokthok pai base ngasai Gujarat Maharashtra Goa Andhra Pradesh university established tawkhibi mayam do madu loina buk thuai rakpane sumna gi only north east khatagi applicable oiba mayek nate khoi ni yeng bigada ji kf se hazik article 355 te yauri madudi bharat sarkar na union na makhoi ge right lai karigoma external aggression amasung internal disturbance laga di every state ta madu gi ngak thok na ba haidna adubu masi gi ngak thok na ba state ngak thok bai base state protection of the state sida whether it includes the protection of the culture and the civilization and the history of the people do of that state hai base masi haji supreme court constitution bench this haji argument tauri aduna khoi ni yeng adu se masi ke citizenship amendment bill ase khoi na indigenous people hai riba mayam yeng bigada badi supreme court ke judgment on 5th January 2011 ai isama ki article asu indigenous people se karai bu kawi hai ba matang sida di scheduled tribe people se indigenous people kawi na matam du ki chief justice of India na hai bi ramme ba akhoi ni yeng da som na kangbu khara na Meitei asti demand tawi som da akhoi gi sarkar da lei bu sing sin hai da akhoi indigenous kan na bi yadi akhoi indigenous ne hai base these are the indigenous communities from Manipur hai base Manipur gi state government na gazette notification phongbi oba madu gi indigenous people do define do bi oba madu gi damak Manipur peoples will thagat khre karai chakre hoje Manipur peoples will gi matang na kanam ta sumta haina khidre ba karino kanai sarkar no BJP ni center su state su aduna Manipur kan ge har gadi tawba me ama khoi bill oina sidi gi thagre du kasum thabo oina chan rakti maram du masida ge khoi ne khanba masung yeng ba yari sidi BJP ki nature asi wa machen ama bu ngam ngam de du ga neda da le bi alliance ato to ba state ma khoi gi BJP ga loina na samin party sing na ma khoi gi chief minister kharna su hairi ba madudi ai khoi di amendment citizenship amendment bill asina ek ol ba matungda एक ओल मतुंगदा पास तौर मतुंगना कोई बीजेपी ने सपोर्ट तौब तोकनी हाइबगुंबा एक ओल कांददी सपोर्ट तौब तौब अथ थोलक्त्रेब अदुना हजिक हजिकसु अमित शाह जी मसामक न मखोय मया ममांगदा अइना हाइजरी मदुदी हैज नेदा प्लेटफॉर्म बिकम ए प्लेटफॉर्म फॉर Modi सरकार to announce the reintroduction of citizenship amendment bill हाइबसे अदुना नेदा दे लेबे alliance खुदिमक मखोयना पावर हंग्री ओइरगदि खंगद्रे अदबो नॉर्थ ईस्ट की ओइना मखोयसु अखोयगी प्रजा की दमक लेप हारगदी बीजेपी बो अमसुंग अमित शाह जी की स्टेटमेंट से मोय कंडेम तौफम थोकपने कंडेम तौला ना को सुदोक तौकिन
kitang ka thambe matam si pong loi rabni special provision and high se masida yamna contradict of port am lai special provision se pire northeast okay sana roi hai naturalize to matam da ma Madhya Pradesh ta tawru bai Bengal da tawru bai Andhra Pradesh ta tawru bai tawru ba matung da Indian citizen oina lai ba matung da di aikoi gi anywhere in India the man settle to changak pa matam da ma bu thinga dori ba act se kari no right okay and a special provision not STP ba se so oi othok pa yaro da port ne regarding naturalization of immigrants aduni ne no ja habdi khoi special provision asi othok pa yaro da ba habi tare kai gumba hari ba special provision si hap taraga su kari gumba khoi gi min sama toroga dum lak pa ya ba gi othok pa chawon leiri ai aroi boina tamo Somorjit la sending mase tamo khoi northeast ki miyam mani maru na khoi Manipur miyam na khoi gi chingna bu si bi da aduki matik dum mamang de honon leiduna lae khoi gi home minister na Kashuta holoi hairagasu matam kiyagi mamangdagi thajaba manghalaga lakraba Manipur gi miyam nadi hairi ba kashuta holoi haiba wafam se hek tabada khogi khayai na bugumba khogi nuai ta bugumba thajada bugumre dum compulsory power ni amarom da khogi norisi khwaidagi chawbulu pam oiriba NEFIP ki khogi ojalan sa gi kangbu na su masigi mayok ta dum leiri aduna di hairi ba lakadori ba parliament session da bill asi puthorpa matamda Manipur amadi north east irang ni chawon lakadori gi masi matangda koigi BJP ge side gi miyam sibu gyan tahana ba traga koigi leiriba chaw chaw lup singa siga kari gumba makhal gi koigi compromise ma tawbu ya bagi dugum bagi means ka lebi da madi matang kai thambi I am not inside the government. I am a spokesperson of BJP. Madugi policy cut policy ama legani Luxury Sarkar, not only BJP captain at the NPP, Yauri, NPF, Yauri, certain LJP, Yauri, Mogasukanaga, Poedum Tokuni, Adukitika switching a bidum. Ujik mainly Nasigi, August House, Sigimanum, the Pambi River, Penelis, Agataraga, Ivumo, and Karga Marisina, Miam, the Piniba, focus. See mainly CAB, Matang Sineva. I couldn't yet the CAB. Satna basina kaida badugine ba khannarise masina beginning ni aroi ba sunate adu ai gi so humble suggestion haigadra natra as a whole when yem matam the CAB se kaida na bo honna jariam su kairoi haibini khara man kairak pa yai haibini ani sidi nong tabsu ai tadabasu yai haibini taraga di haina wahang amung thore taraga de dugi paradigm meter amu amuk leigani adu aine hajeri bidi across from the party line aikoi Meitei moina Manipuri moina aikoi ne baleba ki dam ta katliba khone mayam di as a whole Manipuri highway wani mainly midland da leiba Meitei singna wazeri bo khosir bi yenga koi punna kari da kari tausige kari da kari tanaraga siri birenda su haisi ayadro makok oijage BJP ga ta su intok pinu adege akhoi maru ai now ranjit gaktan su pona ba puna adege ai yang lanet ai now aduga akhoi khenaba leitana loop sing khenaba leitabida koina pangthok pa ya ba tawbi ya ba adu nga hanga ki akhoi khanaraga tongmina si haibani aduga NEFIP amadi Congress party yoina di hairi ba bill asi mayukta chap chana leidi haiba wafam du ngasi gi manung huna gi thoromasi thangmangam le aduga ngasi gi yoina di manung huna gi thoromasi matang soral senjarage ngasi gi thoromasi da panelist ahumangna sarok yabebi namu thara ba phongdok chari masini ngasi gi manung huna gi thoromasi karam to webe haiba du impact news ki koigi email id impacttvnews@gmail.com da khan brek pa yagani natragana koigi Facebook page jo miyam gi feedback amadi comment pibirek pa yagani ngasi gi yoina di kanai ba thungjari kurum jari